ngarang numidang athengbada miyoi tara nौना COVID-19 positive oiba thengnakhre nौना positive oikraba miyoi tara gi manungda nupa amani amadi nupi mapanni makhoi sing kamjong none district tagini makhoi sing Delhi Kerala Bengaluru amadi Mumbai dagi halakhiba miyoi singni hairi Tha ahum hena kaithel famba yadraba ima kaithel marigi porfam phambi ima singi awabada laingak asina angamba mateng pangbiu amade chana kanglon ama sembiduna kaithel famba yahanbiu haina ima kaithel marigi ima singi luchingba elme manangasi pangthokpa pawgi mifam amada phongdokre Manipur gi ningthौनी हाइना लैरिबा लैसेम्बा सना जावबना राज्य सभा gi mirep oibagi achetpa fidep ama lawkhibase miyam gi apambagi mayoktani amadi maikai kayadagi pamdaba phongdoklaklabasu laisemba sana jawbagi fidepta awonba amata leitabagumbani haina amuko ipsa UPF Hericon CCSK amadi lipul gi apunba cherol amana phongdorakle laisemba sana jawbana jun 12 fawbagi manungda masagi fidep adu leibak miyamda khanghanbiu amadi jun 12 dagi lawrakliba fidep adugi matung ina loop tarukna makhataba apunba fidep ama lawrakani hairi National Highway 102A gi manung chanba khonglo dagi kasom khulen fawbagi lambi sembagi thabak ngarang dagi Fungyar AC gi MLA ke Laisiona hodokre ngamkhai da leiba mafam sing hena chawkhat hansi hairabadi missing yamkhat han batai haina MLA ke Laisiona phongdokre National Highway 102A gi manung chanba khonglo dagi kasom khulen fawbagi lambi se Ministry of Road and Transport ke makhada lambi asi chawthokpa amade black topping taunabagi thabak haunabagi thoram ama khunthaki playground da pangthokhi TOMTV na akhanana sandokraba Moirangthem Rajesh ki punsi wari taruba matung lepa leitana ngasisu mateng pangnarakle amaromda Moirangthem Rajesh ki fibam hanaga yengnabada khara makhai fagalakpagi mamitari langol aying laikai da leiba Moirangthem Rajesh ki imungda ngasi kanglei lamdam gi iraicha KLI na sel oina lupa lising 16 ga chatret mateng pangkhre